Kangla Pautangbu miyeng tabiribasingbu taramna okjari ngasigi ayukta phongkhiba pauchesingda yumpham oiba maruoiba pau khara update tawjari ahanbada Union Home Minister gi machanupa saduna Manipurgi Speaker Satyabrata yauna BJP gi MLA kharada sel gi demand tawbada chenaba mioi ahum pharaba matung Delhi dagi Imphal da purakre hari Manipurgi oina rajniti gi charangnaba leiringai mamang thagi mapalda Manipurgi Chief Minister Nongthombam Biren CM phamdagi resign tawkhraba matung Manipur Legislative Assembly gi Speaker Thoksom Satyabrata da hanjin phone tawraktuna masana masabu Union Home Minister Amit Shah gi machanupani haina saktak chabaga loinana state asida thokliba rajniti gi charangnaba asigi khudong chaba lauraga lupa crore mari gi senpham pinaba demand tawrakpada natana atopa state ki MLA singdasu sel gi demand tawrambagi maralda police na mamang thagi February 19 da Uttarakhand gi Haridwar Police ki Kangbuna Delhi ki tongan ba mafam singdagi phagat kiba mioi ahum adu ngarang Imphal West District ki police na case amaga mari lainana ngarang ayuk Delhi dagi Imphal da purakhre hairi ngarang ayuk pung nipal taba matamda Imphal da purakhraba mioi sing adudi Prajanshu Pran Ubes Ahmad Amadi Gaurav Nath kawi hairi pawasina makata na hai mamang tha tara nipal da Haridwar Ranipur Ngasigi BJP gi MLA Adesh Chauhan da Union Home Minister Amit Shah gi machanupa ni haina sak takpaga loinana phone tawraktuna party gi fan oina lupa lakh 5 gi senpham donation tawraknaba khanghalaki hari thongdok adugi matangda mari leinana police na report tawrakpadagi thijinbagi thabak chathabada ahanba oina Prajans Pran Obes Ahmad phagat pangamkhibani haina Haridwar Police Station gi Senior SP Pramod Singh Dabolna phongdokhibani Mahangna makhatana phongdokhibada police na MLA singda phone tawrakhiba mobile phone CDR IMIE yenglaba matung location khangakpadagi Delhi dagi mapung oina chenariba Priyanshu Pran ahanba oina phaki hairi masigi matungda makhatana thijinbada Obes Ahmad Rudrapur Udhan Singh Nagar District dagi phagat pangamkhi masigi matungda makhatana amuk thijinbagi thabak chathabada Gaurav Nathsu phagat pangamkhibani hairi pharaba miosing asi uhang pohang chathabada Uttarakhand dagi Nainital ACG MLA Chief Arora du su chap manaba maongda chel lokthoknaba thorang chatharamki makoina mapung oina MLA singi aranba asoiba kaya lei makoidi demand tawriba senpham sing adu pidrabadi social media da thagatkani haina su kihanbagi thabak chatharamki haina Haridwar PS ki Senior SP Pramodna phongdokiba laikhrabani Makatarakpada Kanglup amana apunbagi saktam thugaiduna Homeland Separate Administration ki demand torokpa haibasi achumba asingba warep nate haina MNPF na phongdoragli Manipur asi Kanglup kayana punsilaga semkiba lebak ni aduna Kanglup sing punsinduna amata oibagi pangal chagatminaduna lebak asi sengbat naba ngakminaba haibasi ekoi pumnamaki tawdangni phibamasida Kanglup amana apunbagi saktam thugaiduna Homeland Separate Administration ki demand torokpa haibasi achumba asingba warep nate haina lowi asigumba demand lakpa tarabadi lemhoriba Kanglup singnasu tuminna khak lairoi haina Manipur Naga People's Front MNPF ki taranithoi suba mapo kumon thoranga mari lainana loop asigi Secretary Publicity Thomas Nongmei na media da thadorokpa chirol amana hairi chirol asina makhatana hai ngarang MNPF ki taranithoi suba mapo kumon thorom loop asigi General Headquarter Battalion amasung Station khudingda mapung phana pangthokre loop ki GSQ da pangthokiba Thoramda loop asigi chairman John Francis Kansong SP Kanmi Home Secretary Richum Hau Defense Secretary amasung Thomas Nongmei Publicity Secretary na Chief Guest National President amasung Guest of Honor oina saruk yaki thoram aduda party gi phiralda makal kayagi ikai khumnaba utpa amadi liberation movement asida thawaina pontha pikhraba singi mafamda revolutionary salute utki thoram aduda chairman na MNPF fu sembiba mapuna tekta kaidana loina bibagi damak taibong mapubu thagatpa bagal loinana Manipur gi miyam amasung Wesia lamdamda leiriba yawoloi loop singbu rising day greeting piki MNPF ki chairman amakhatana phongdokhi hairibadi MNPF ki karamna sengbalakpage amasung haukiba matam kayada thauna leiba MNPF ki lanmi singna India gi occupation force
IOF की मथक्ता कयारक हन्ना लंदादुना माइथीबा पीखिबगी वाफमसु फोंदोकी हाइरि लोइनना इंडियागा ओएशियागा लमदमदा कुंदारिबा अखोइगी इ अमसुंग सक्सु मानदे इंडियाना लमदम असोमदा हिरम खुदिंगदा तंगदु लेताना चखोटपा लेबाक अमा ओइना लैहन्निंगदे मरम अदुना इंडियाना अखोइगी लमदम असिदा तत्तना इरांग थोहली हाइना फोंदोकी हाइरि मखा तारकपदा मणिपुरगी लंबिथोंग मतमगा चुनबा मौंगदा सेमगनी हाइना मियामदा थाजबा पीखिबदु थबक ओइना पाइखटपा हौरे हाइना एक्सएम एन बिरेन फोंदोक्रे मणिपुरगी लंबी कियादा सीमेंट कंक्रीट थारगा सेमबा हौरे हाइना मणिपुरगी चीफ मिनिस्टर ओइरंबा नोंथोंबा बिरेन फोंदोक्रे ngarang ex-CM Biren gi social media gi account amada thagalakiba post amada mahaki lengak leiringaida Manipur gi lambi thong asida Matamga Chunaba Maongda lambi semgani haina miyamda thajaba piramkiba wafum ngasidi thabak oina utpa haure hauji Imphal West Imphal East amadi highway South Division gi phibam yamna soklaba lambi singda semgat sagatuna afaba road network ama sem chaba haure hairi ex-CM na social media da thagalakpa post asina makhataribadi project asi India amasung Tampaki district singsu yaugani project asigi makada state highway kilometer 10.3 rom sangli major district road MDR dana kilometer 19.5 oiri amadi atai district singi lambina kilometer 19.9 oigani loinana inter village road na kilometer chahum humpumari point ahum oigani hari cement concrete ki lambi semliba asigi top magun ama hairagadi masi sahi nifu dagi yangai phawa akai ato yaudana chatkani chakholakliba thorang asina Manipurgi tambangamdaba nongju nungsagi phibamdagi amadi traffic ki yamna chinba asina maintenance ki senpam sing hantaragani loinana Manipur miyamda kanaba kaya phangba ngamlagani haina post asina pongdorakli Makha tarakpa atopa pauda ngarang numidang waram pung taruk lom taba matamda Senapati district ki changu bung village ta BSF ki personnel sing tongba gari ama accident thokpada yamdrabada personnel ahum laikhidre hari tara henmana asok apan nangkre soklaba personnel sing porakpagi lambida kuki nha singna aid apan pi khibaga loinana thodok adugi matangda Manipurgi governor Ajay Kumar Bhalana ngaitaba phongdorakpaga loinana soktuna leiriba personnel sing athuba matamda phagalaknabagi damakta isorgi ming da thojal nikhibaga loinana asokpa personnel sing loinana laikhidraba personnel sing gi damakta thamoi sokna nuaitaba phongdorakli makha tarakpa pauda total shutdown na gari kaya panduna leire driver amadi passenger sing chauna chaitheng pire hairi kuki jo council kowallup amana kuki singna khundaba mapam singda total shutdown gi khongjang ngarang chu makha tana chathari Senapati district ta pochai puba gari yauna passenger service toba gari kaya passenger ga loinana panduna leiri Senapati district truck owners association Senapati district ki truck drivers union Manipur drivers association na Senapati police station ga kocham naduna numit huni rom panduna leiraklaba pochai puba gari singi driver amadi handyman sing thaknaba ising yenthokre hari kuki student organization yauna kuki loop kayana chawatuna chathariba shutdown manungda national highway animakta gari amata chathok chasin toba yandri masina maram oraga pochai puba gari sing thorakliba driver amadi handyman sing awaba mayoknaba hegalakli hauji phawada Hangbung police station dagi Kulen post phawada pochai puba gari chahumga mari thau puba gari trahumdoi yauna passenger puba bus amadi winger na singba gari chahum yangkai rom panduna leiri hari post anigi marak asida panduna leiriba gari singda Senapati district truck owners association Senapati district truck drivers union Manipur drivers association gi kangbuna Senapati police station gi kangbu amana thaknaba ising sing tengbang piki amaromda ngarang phawbada panduna leiriba driver gi gari gi driver singna chana thaknabagi polam sing asi puna yanaba lengak na sinbiyu haina taksilakli ningsingba yai tha asigi Nepalda kangpokpida kuki singna free movement ki mayokta khongjang changsin bada security force ka kanma mongda munarak badagi irang laksin na bakona bada mioi ama sikibani kaya amana asok apan nangkibani hariba thodo asigi matangda kuki taba mapam singda matam kaktana total shutdown ki khongjang changsin kibani makha tarakpa pauda mapandagi mai leibada selgi awatpa leiba maramna load setting leiribani haina commissioner na phongdorakli MSPDCL gi commissioner Silas Kumar Chaurasiana mobile awareness van sing lamthakre ngarang ani suba Manipur rifle battalion manakta leiba secular office mamangdagi mobile awareness van sing lamthabagi thorom aduga mari leinana MSPDCL gi commissioner Dr. Salem Kumar
Chaurasiana Pongtokibada Manipurda Mahosagi electricity Putoktaba Maramna Mapandagi Sel Piduna Lairaga Seasonary MSPDCL gi customer singna electricity gi bill chang naina Thiruktaba Maramna Mapandagi Mai Laibada Selgi Awatpa Laiba Maramna load setting Ladibani Masi Koknaba prepaid billing system Mafam Ayambada Chanaba Hore Mathang Zahidagidi Maigi Awatpa Lairibasi Lahandanaba Honorakani Hari Masigi Mobile Awareness Band Lamthaba Duga Mari Lenana MSPDCL gi Managing Director Hijam Shanti Kumarna Pongdokibada India gi Prime Minister Narendra Modi na Kumjali Singani Kunmari gi February Kunmapalda Haudokiba PM Surya Ghar MUFTBIJLI Yojana Asigi Makada Scheme Asina Solar Rooftop Sizinaraga Mai Putoktuna Imung Amada Sel Changdana Mai Sizinabaga Loinana Ahenma Mai Adu Yonduna Senthok Lambi Oinaba Honagani Solar Rooftop Bada Asangba Senphomju Central Government na subsidy Oina Kilowatt Amada Lupa Lising Kontra Humdoi Kilowatt Anida Lupa Lising Humpu Humdoi Kilowatt Ahumda Lupa Lising Marifu Manga Amade Kilowatt Marida Lupa Lising Marifu Manga Ga Loinana Additional Subsidy Su Piri Sel Lejadaba Imung Singi Oina Su Nationalized banks tagi apikpa interest loan loba yagani masigidamagta akupa marol anakpa MSPDCL gi office natraga website number 8131974636 tagi khangba yagani haidi Maka tarakpa pauda Nehru na Cabo Valley Barma da kudol oina pitokibani haiba MP Chana Jawbugi wapam house bulana lamjingbani haina Haresor Goswami na Fongdorakli Ngarang Chathakiba Rajya Sabha session ge 0 hour da MP Chana Jawbul lesemana Cabo Valley asi Pandit Jawaharlal Nehru na kudol oina gift lising machamapan yakai humdoi da Barma da pitokibani haina Fongdokiba adu house bulana lamjingbani yumpam yaudaba wapamni haina Manipur Pradesh Congress Committee MPCC gi Chief Spokesperson Haresor Goswami na ngarang Congress Bhavan da pangthopa paugi mifam amada phongdokre mahana makatana hai Cabo Valley pitokibagi aranba wapam Rajya Sabha da phongdokiba asi Manipur gi oinadi yamna laibak thibani Chronicle event oina leiriba Cabo Valley Barma da pitokibagi wapam Manipur dagi thakiba Rajya Sabha gi MP amana lana Rajya Sabha da phongdokiba angakpa Faudabada Natana BJP gi oidaba ngangbagi hainabi Rajya Sabha da phawba uthokpani haina lawi mahana makatana hai hauji phongliba document haibadi RD paper na singba Eastern Frontier da phongba report amagi matung inadi Cabo Valley asi Maharaj Marjit Singh gi matamda 1954 Kuntramari January Mapalda Pirambani Haibagi record lady Masida MP Chana Jawbal Lesemana open debate Taunasi Haina Mahakna Fongdoki MP Chana Jawbal Lesemana Rajya Sabha da Ngarang Thamkiba Cabo Valley asi Barma da Pandit Jawaharlal Nehru na 1958 March 3 pithokiba asi Treaty of Yandabu 1953 provision violate tawbani amadi Cabo Valley Barma da pithokiba asi Congress na daita pufam thui amadi Cabo Valley Barma da pithokraba matung Brahmana Manipur da compensation piki haina phongdokiba sing asi yumpham yaudaba record ta leitaba wafam singni haina Haresor Goswami na makatana phongdoki Makatarpa Aruba Pauda Manipurgi budget asida inclusive income growth scope yawba ude haina Alfred Angam Arthana Fongdokre Ngarang Union Finance Minister Nirmala Sitaraman na Parliament ki budget session da PR thamleba Manipur state ki senba chahi lisingani kunmanga kuntaru ki budget puthokraba matung Ngarang Lok Sabha da supplementary demand for grant Manipur budget demand for excess grant khanaba haukre ngasi khanakiba Manipur ki budget ki supplementary defense for grant Manipur budget demand for excess grant khanaba matamda Alfred Angam Arthur MP Outer Manipur na committed liability scheme oiriba Mahatma Gandhi National Rural Employment Guarantee Act ki fund asi haukiba lisingani kulumdoi dagi hauduna hauji phawba central government na thadok piraktaba haibasi Manipur state central government na injustice torokpani haina phongdokre MP na makatana hai Manipur gi loijing loya amadi singi district singda lairiba misam miam asi ayamana lairaba ngaktani masi yenglaga central government na MG Narega hodoktuna thabak subugi khudongchaba piduna thagi oina kusuman sing piduna makhoi gi senmi londa mateng kharada oirabasu pangduna lakibani adubu Manipurda
ꯄꯥꯜꯂꯝꯕ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯔꯤꯄꯣꯔꯠ ꯄꯤꯈꯤꯗꯕ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯊꯧꯁꯥꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯁꯦꯟꯐꯝꯁꯤꯡ ꯄꯤꯊꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫